Lakhipuronline puthokchaba June gi tang manga ningthaukaaba numit ki Khomjinba Pao tabirasi. Ahanbada maroiba Pao Jiribamda sakhangdaba singna saramba bunker thugaikre bomni haina chingnaba ahum amasuk dispose tawkre. Milal Assam panana sinduna Rongpur Sodorghata mitei mek diploma course haudokre. Poilapul Merchant Association na handak SSLC exam da first division da pass tawrakraba mahiroi marfuda ikai kumnakre. Assam Manipuri Maira Paibi apunba loop ki lamjing makhada Badarpur apunba Maira Paibi loop semkre. Dolai gi mitei kun amadi atai kun singdagi khaigalakhiba senpham WMC da kusinakre. SSLC exam da mai paglakraba mahiroi singda tongan malup kaya na pungning thogatkre. Amasung relief camp ta leiriba singda rims da tamliba PG pathology satra singna chana thangnaba pochai amadi sel gi tengbang pikre. Haujik mapungoi pa pau tabirasi. June gi tang ahum amadi tang mari gi lonaba ahing nongyai matung pung 12 minute 15 rom tarakpa duaida Jiribam gi samu punbi gi mathakta duty tawraga leiba police personnel singna control room da nongmai kapagi makhol takre aduga bom ni haina chingnaba ahum amasu Phaitol gi area dagi phangkre haina Jiribam gi SP Maharambam Pradip IPS na ngarang paumisinga unaba amada phongtokre matam adumakta da Commando team ama thajinduna irang thoktanaba cheksil thorang lokhatki haina SP na phongdokladuna Assam Rifles ki commandant Kuki Inpi Jiribam amadi Tamenglong loinana atei gularthol gi miyoi amagasu khudakta pawphongna ki haire ngarang ayuk pung 8 taba doida Jiribam Police Tamenglong Police CRPF Assam Rifles amadi 5MR punna gularthol amadi Phaitol gi mafam singda thi humagi thabak chathaki haina Jiri News Network tagi phangba paw asina haire Khongjang aduda Phaitol gi miyamna support tawrakhi aduga ngasi gularthol amadi Phaitol khul ani gi praja singi oiba mifam amasu pangthoktuna Jiribam da santi leina bahonagani haiba wafam SP Maharambam Pradip IPS na makhata na phongdokhe akoina commandant Assam Rifle Colonel Akash ka paw phawnai adagidi akoigi Kuki Inpi gi president Jiribam Tamenglong Kuki Inpi gi president Jangmin Thang Singson ga Jawari Phawnai adagidi Gularthol gi akoigi Mutum Sadananda ga paw phawnai paw phawnaba matam sida akoina khangba ngambasi Gularthol amasung Phaitol ani jigi marakta yamna naknaba mari lei moi masen paw phawnai Phaitol kamuna hairi akoi jo kanano thiri noi pakhat kano akoi mathakta kanna thiri kaino torosi langosi kholosi haibsi hai adagi makharom dagisu police amasung Assam Rifle yamna phajabawana police amasung Assam Rifle anisi unified oina nomai makhonji somdagi tai herga moina su additional I think force thajilaga moi officer tharaga search amato inungdang sida nungdang si hawkhroba matungda ayukta hoigi moigi commandant Colonel Akash na ingonda phone tawi sigi incident si leire aduna akhoisi search ama tokthose haibadagi aina su yai her hadudi akhoi punna tawjai heraga kainora CRPF kawre Tamenglongi police kawre 5MR kawre adumain tawga akhoigi search asi kainoda akhoigi Gularthol maitei gi side haidaran maitei rongi side ta hanbada akhoina search tawi puma pandawi search aduga yawriba teamna Assam Rifle CRPF adagi Tamenglongi police adagi 5MR mi sorongna chani yang khaigumba sugani ado search tore adumain toroga somgi site ta akoina bunker sandbag na toroga semba kaino ama songi site ta thengnai metirungi site ta madu akoina lokthoi masi torosi kholosi herga yum manga truk search tore adugi matungda mok mathakta kar se herga akoigi complete team si kaino da Phaitol da haigale aduga matang aduda mokhoigi khungi ningthaugi nupi adagidi hana KSO da yaramba leader mayam akoigi kaino sida search sida khungang sinasu support tawi moina support taw matungda akoina mafam jaga ahumda kaino tore moigi sandbag tawga tawba bunker sing sa akoina lokthoe adumain tawga akoigi bomb gumba sing bagi electric bomb dinataba sir kaya improvise kaya yamna crude oiba bomb manba khara akoina ahumgumba phangmangami bomb asi akoigi kainogi tawsemgi OC inspector mana thaka maina phajana procedure amada seize tawro matungda
मागी डिस्पोजल जो तौथोई अदुगा मखोइगी विलेज की कनो तौदुना अखोइदा सपोर्ट तौब कामुदुना हयेंग असि फजना गुला थोगा पाइतोलगा ओइबा लोकल गी ओइबा लीडर सिंगी प्रजा सिंगी ओइबा मीटिंग तौगा थाइनदगी गुला थोल अमसुंग पाइतोलगी लैनरिबा मरीदा बेस्ट तौगा शांति पुरक्सी हैबसी यानरगा ngasiगी kaino pung mapandagi hoba operation asi search operation se akoina chorakna pung amma tadgi mamang adaida adum loisingre Mitei irol iek loina silon apun balu milal asam panana sinduna jun gitang mari rongpur chodorgat silcherda mitei mek diploma course tambagi thoroma ma haudokre haudokpagi thoroma duda milal asam panagi lujingpurel seram herajit Hobam Dilip Singh, theatre activist Somor Luang, Maifa ki president Thangjam Brojen na chingbana sarugyaki. Tharumga mari lenana Seram Herajen na haikibada, aikoi na aikoi ki imarol ngangba sigalunana, isa ki mayek tamba phangba si yamnamak chokthok seningai ni haiki. Haujiki mirol na khangdaba yadraba, tamdaba yadraba mayek ama oibana, milal asam panana angamba thakta asamda khundari ba mafam da mayek asi khanganana bahonagani haiki. Somor Luang na haikibada tungi mirol ki damak aikoi pumnamakna mitei mayek asi khangjinba mathau tare aduna aikoi punna honaminarasi haiki. Thangjam Brojen matam gi matung ina ahong balak pasina aikoina aikoi gi mayek khangba tangai fade haujikti central gi thabak tasu Manipuri na thaba yaraklabanina aikoina imalon bu tamnana bahona minasi haiki khangan jabama Health Care amadi Paramedical Science da University Grants Commission na sakhanglaba chahi amagi diploma chahi ani gi advanced diploma aduga chahi ahum gi Bachelor of Vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba hore Health Care ki field da skill development oiriba Medical Laboratory Technician Operation Theatre Technician Physiotherapist Radiology Imaging Technician Patient Care Management na chingba 12 pass tawrabasing na tamba yaraba coursing asi tamduna isana isabu tabak bijabagi kudong chaba lobiyo aduga nursing yoga attendant first aid training emergency medical staff amadi RMP course na chingbagi atenba matamgi oiba course singi tamaktasu admission haujare SM Dev Civil Hospital Silcherda practical tobagi kudong chaba su thamjari akupa marol gi damak Institute of Medical and Paramedical Science Ismail Market Central Road Silcherda lengsimbirabu natraga Mobile number 93957324456 da pau phaunabiyo Iming Patsambam Chanu Albina Kawi I Institute of Medical and Paramedical Science da Bachelors of Vocational and Operational Theatre Technology tamni I Gracewell Hospital da practical class tawjabani I have tha ahum mari matung da operation ahum mai pangna sistaba ngamjare hariba course si hojiki matamda yamna khudong chaba amasung career se mari yamna nara course na hygiene mayam su hariba khudong chaba si lawina ba wafam si hygiene I can name Masai to Babu Korea to the Bamram Kodegini. I suggested like Institute of Medical and Paramedical Science. We passed the Japan and the Muju in SM Civil Hospital, ICU technician and Poilapul Merchant Association Sinduna Handak SSLC exam da first division da pass tawrakiba Poilapul GP na konba mafam dagi mahiroi marifuda ikai khumna bagaloina na pungning thawatkhre Poilapul Community Hall da pangthokiba thoromadu da Ajit Bheu Malek namni phamapo Pradeep Kumar de na chief guest Sibnath Mishra na guest of honor Lalang Manipuri High School ki oja N Budhachandra Singh Singirbon High School ki oja K Nandababu Singh St Vincent School ki oja KH Pinku Singh JNB Poilapul ki oja Bonosri Das na chingbana guest ki phampham langda phamki Assam Manipuri Maira Paibi Apun Malup ki lamjing makhada Badarpur Apun Maira Paibi lupam semkhre Jungi Tang Mari Nungthil ki pung ahum tabada
बदरपुर घाट की महेंद्र कुमार सिंह की युमदा अम्पाल मयाई लोइसंग की प्रेसिडेंट बेनी मिश्रा फाइनेंस सेक्रेटरी सावित्री देवी एडवाइजर सेराम हेराजिन मयाई तांगबा लौदुना फमखिबा मिफमदा बदरपुर अपुनबा मेरा पाइबी लूप की प्रेसिडेंट ओइना शांतिबाला सिंह बीपी लेबाक लेमा सिंह जनरल सेक्रेटरी बेनुबाला सिंह एजीएस निभारानी अमदी अमिता सिंह फाइनेंस सेक्रेटरी दा कमला सिंह असिस्टेंट फाइनेंस सेक्रेटरी ओइना रोमिला सिंह कल्चरल सेक्रेटरी बेबी देवी ऑर्गेनाइजिंग सेक्रेटरी एल रीना सिंह इन्फॉर्मेशन अमसुंग पब्लिसिटी ना पूनम सिंह अमदी बिजुली सिंह लोनना पुन्न मेंबर कुंथ्रामाथुना साबा लुबम सेमखी एडवाइजर ओइना अहिबम इबेमा अमदी पिसक सिंह बुखनखी मैरा पाइबी सिंह थौदांगी मतंगदा सेराम हेराजिना वाफम कया थंबिखी मिफम लोरब मतुंग मणिपुर थोकलिबा कांगलुप की इरांग असिदा लैखिद्रब सिंह थवाइना लाइरमलेंदा इंगना चिकना लैरुनबा मिनिट अमा तुमिना लैदुना मपुगी मफमदा थौनिजखी धौलाई की मितई खुन रामप्रसादपुर मालुग्राम लातुरग्राम बाम रिजर्व तेलीसभा विष्णुपुर जालेंगा अमदी मनुंग खुनजाउना खाइगलखिबा सेनफम लुपा लिसिंग यांखै मंगा जुनगी तांग मरीदा WMC दा डोनेट तौरखरे हाइरे सेनफम असी हौजिक सुप्रीम कोर्ट लैरिबा केस असिदा मतेंग ओइननबा अमदी WMC की थबक थौरम चौखट लमजेल दा मतेंग पांगनबनी हाइरे मिफम अदुदा WMC की बराक भेली जोन की तावरेम विशेषोर चिंगसुबम नबकुमार के इबुंगोतोन रामप्रसादपुरदगी RK सनातोंबा सब डिवीजन की प्रेसिडेंट RK बिमोल सना सेक्रेटरी जॉर्जना सिंह यूनिट निपान की प्रेसिडेंट अमदी सेक्रेटरी सिंह की मरक्तगी सीनियर फाउंडर मेंबर गानबी सिंह सु सरुजाखे अदुगा दबमपुर चिंगदोंग लेकाई की मैरा लुबना WMC दा लुपा लिसिंग मंगा लमारग्राम खुनो मैरा पाइबी लुबना लुपा लिसिंग तरुक अमदी लमारग्राम सिलदुबी मैरा पाइबी लुबना लुपा लिसिंग मरी मतेंग पांगलखरे हाइरे नुंगाइरबा पाउजेल उनसागा मरी लेनबा अनाबा मखल कैमरों लायंग हौजरे उनसागी लमद ममिंग लेरबा डर्माटोलॉजिस्ट डॉक्टर जुमनाम लोकेंद्र सिंह MD एम्स न्यू दिल्ली ना उनसागी अनाबा मखल कया लायंग हौरे कासार लखीपुर खुमन मनिंग लेकाइदा चयोलदा अनिरक लेबाक पोकपा मसुंग युमसा कैसन निमित खुदिंगी लेबाक पोकपा निमित्ता नुंथिल की पुंग अनिदगी नुंथिल की पुंग तरेट फौबा अदुगा युमसा कैसन निमित्तना अयुक की पुंग तरुकदगी अयुक की पुंग तरा फौबा लायंग चथरी registration अमसुंग अकुपा मरोल की दमक मोबाइल नंबर 9435548402 नत्रगा 7637913072 नंबर असिदा पाव फोबिनबा हाइरे मणिपुर थोकलिबा कांगलुप की इरांग असिदा लैखिद्रब सिंह अमदी अवा अना तारिब सिंह की दमक थौनिजखिबा गलोइनना थोदोकसी अथुबा मतमदा माहुसागी तंगदु लेताबा फिबमदा हंजिलकनबा मैरागी खोंसेट अमंगरांग नोंमाइसिंग निमित्ता कासार चिंगजुरदा चटख्रे पांथोइबी मैरालुप चिंगजुर मणिपुरी यूथ डेवलपमेंट एसोसिएशन अमदी BDP न सिल्लांगना पांथोखिबा खोंसेट असिदा खाइदेम कुमारधन सिंह सेक्रेटरी चिंगजुर मणिपुरी यूथ डेवलपमेंट एसोसिएशन खाइदेम श्याम सिंह सोशल एक्टिविस्ट NG प्रेमोलता सिंह सेक्रेटरी पांथोइबी मैरालुप असिना चिंगबा मियोय सिंह वांगांखी कासार जिला की मनुंग चन्ना लेरिबा चिंगजुर कौबा खुंगंग असिगी लूप अहुम पांथोइबी मैरालुप चिंगजुर मणिपुरी यूथ डेवलपमेंट एसोसिएशन विलेज डिफेंस पार्टी चिंगजुर मणिपुरी बोस्ती गी इमा इबेन इपा इपल इचिलिनाव सिंह अमदी पिकलिबा छात्र छात्री सिंह ख्वाई खिबिकना ngasi मणिपुर भारत लेबाक की मनुंग चन्ना लेरिबा मणिपुर इमा लेबाकता हौखिबा मे था की तांग अहुमदगी लेप्तना चथरकलिबा हिंसा की थौदोक वाथोकना मरम ओइरगा ngasi माइते अमसुंग चिंगमी इचिलिनाव सिंह की मनुंगदा नुंगाइनदबा पेनदबा खरदगी ngasi हिंसा की थौदोक थोकना अखोगी मिचम प्रजा मराल लेजद्रब कयागी जायबी थवाई केमलिबा असुगुंलबा मराल लेजद्रब कयासिगी आत्मा शांति की दमकता अखोगी ngasi की खोंगचर असि शांति की खोंगचर असि चचबनी लेप लेतना मणिपुर दा थोकलिबा वाथोक लांथोक मयाम सिगी मरमदा अखोइना कसारदगी जामना नुंगाइतबा थौदोक सिदा नुंगाइतना फोंदो चरी ngasi पुंसीदगी पोकपदगी हौना इपा इपु चिंगतम
amata waina lairagli ba khoi mayam sibu ngasi khanghaudana hauraktuna awaba tariba manipurgi imai bel sina khanghaudana thokpagi thagdog asida mikap mirau khonna thallaba ngasi gi awaba na thallaba asida ipa tukli paibiriba manipurgi pabung bire na ngasi tabida duna ngasi tuminna tumkhun danduna leibase aikhoi jamna nungaite ngasi kaya ama leiriba sibu tuminna jeng thokpiraga tuminna ningaidana leithokpibase aikhoina jamna nungaitana appeal tawjari Community Coordination Committee Assam Silangtuna Handakta Lauthokiba SSLC Parikhada pass tawrakraba Manipuri amadi English medium gi mahiroi singda achamba kudol potpiduna pugning thokatkhre Kasar Lakhipur Kendra gi manung chanbada Kaptanpur Part 1 Lamlong Kaithel manakta pangthokiba thoramaduda committee asigi president Ningomam Ranjit Singh na mifama poiki lamdam asigi Manipuri amadi English medium school gi mahiroi kunhumdoida achamba kudol potpiduna ikai khumnakhi thoramda Ningomam Modon Babu, Dema Khan, Tahir Ahmad Chaudhary, Fayaz Chaudhary, R.K. Biren Sana, W. Hari Mohan, H. Babu, Thambal Ngau, R.K. Biren Sana, Krishna Singhana Chingba, Mioi Singna Daista Pamki, Muhammad Nazir, S. Sarat, T.H. Doren, Ahibam Harimoni, Ibungo Macha, Bungcha Singhana Chingba, Wangang Loi Singna, Thagat Wahi Fongdoki, Thauramda, Thames International University France na, Naturopathy Amadi Yogada, Doctor of Science, DSc degree Pirakraba, Lamargram Kasar gi Dr. Maimom Santi Kumar Singha Busu, Ikai Khomnaba Utki, Loisilakpada, Manipurda Kangluki Irang the Laikidraba Singi Damak, Taunizaki. In life, an aimlessment is like a ship without a rudder. Aina masigi wan thokti naurel yaudaba hi haibasidi lokchitna humba maigai khuding makta humdura chakhi kane ba adugi na maram oiraga satra oiringai da satri oiringai da aningba makhak aisi oja oige engineer oige doctor oige haina thajaba makhak thamlagadi adugi aningba adugu mapuna shu chali mapuna shu aningba thunghalleba masing asi se nungaiba thadoga hayengi khallaga yamna matam manghandana lairik laisu pagadabani skill haibase isagi tammiba mahi masing se chumnadagi general education tammaga pakpa ngamde Lakhipur Football Academy na silangduna handakta SSLC exam na mai paglakiba mahiroi tareta achamba khudol pot amadi memento piduna ikai kumnakre Goromani Singhana mipama poiduna pangtok patharomda senior citizen Prabhavati Devi Paunam Nilkantha Manikanta Sharma Asangbam Gorokopal Singhana saruk jaki bagalena wangangloi oina maibam manidon saruk jaki Inga gitara mangani panba yaifaraba korong nongmaijing nimita malemgi apunba maitai lining lupna sinduna maru sanglen jura khulda laing thau sanamahi cheng hongba amadi ira tharom pangthoki bagalunana lubasina matam sangna chathaduna lakpa sari wasak parei hanbagi yangkai taruk suba thoram lupasigi luchingpurel saiwon ba khuman gi lamjing makhada tongan ba masaloi sangsing dulopsara hojai langka kangleipak jiribam amadi karbi anglong district ki manung chana lairiba lubasigi masaloi sangama oiriba amrajanda tongan ba lubasigi thomi singna pangthokre thoromasiga iroinana lubasigi thomi loi singna hojik kangleipak ta kangleipaki irang namaram oiraga thawaina ponthawai khraba sing amadi awa na tarba singi damak nungaita ba phongdok pagalunana awa patasu saruk yazari haire Ngarang Jun gi tangmari nongmaijing nimita Biramongol College Saombung da leiriba Manipur gi awana taduna relief camp ta leiriba ichilinau singda RIMS ta tamliba PG Pathology gi satra singna chana thakna pochai amadi sel gi tengbang Indigenous Forum for Peaceful Coexistence RIFCO Manipur gi kuthang da yenthokre haire Aroibada maruiba pau amukhanna Jiribamda sakhangdaba singna saramba bunker thugaikre bomni haina chingnaba ahom amasuk dispose tawkre Milal Assam Panana Sinduna Rongpur Sodorgata Mitei Mek Diploma Course Haudokre Poilapul Merchant Association na handak SSLC exam da first division da pass tawrakraba mahiroi marfuda ikai kumnakre Assam Manipuri Maira Paibi apunba lupki lamjing makhada Badarpur apunba Maira Paibi lup semkre Dolai gi mitei kun amadi atai kun singdagi khaigalakhiba senpham WMC da kusinakre
SSLC exam na mai paklakraba mahiroi-singda tongan malup kaya na pungning thawgatkre amasung relief camp ta leiriba singda rims ta tamliba PG pathology satra singna chana thakna mapotchai amadi sel gi tengbang pikre Lakhipur online YouTube channel gi Khomjinba Pao sandok chaba ngasigi oinadi matang asidaloi jare